अहानबदा मरुओइबा पाउ रिम्स ड्यूटी तौरिबा पुलिस पर्सनल की मसिंग हंगतहन्नबा लोइनना women police की सेल अमसु हांगदोकपा मथौ तारे हाइना रिम्स की डायरेक्टर प्रोफेसर एल रंजितना फोंदोरक्ली MMWO na chathaba drive ta matam hendoklaba inner line permit pairamba mitop tara manga thengnabadagi hangang police station da sinakre खुरमजरी मालेम चानू न हुजिंग नुंथिलगी ममी टीवी न्यूज अपडेट पिजरी रिम्स ड्यूटी तौरिबा पुलिस पर्सनल की मसिंग हेंगत हनबगा लोइनना women police की सेल अमसु हांगदोकपा मथौ तारे हाइना रिम्स की डायरेक्टर प्रोफेसर एल रंजितना फोंदोरक्ली वाफम असे ngasi रिम्स की नौना सेमजिन साजिलबा पुलिस पैकेट हांगदोकपगा मरी लेनना पांगथोकपा थौरम अमदा प्रोफेसर एल रंजितना फोंदोखेबनी रिम्स की मेडिकल सुपरिटेंडेंट प्रोफेसर एन संजीव अमसुंग इम्फाल वेस्ट डिस्ट्रिक्ट पुलिस की एसपी KSA शिवकांत यावना पांगथोखिबा थौरम अदुदा प्रोफेसर एल रंजितना हाई नुपी सिंगी मथक्ता चथबा रेप सेक्सुअल अमसुंग डोमेस्टिक वायलेंस अमदी पोक्सोगा मरी लेनबा केस कयागी अना लायंग रिम्सदा अदुमक लाक्तबा नते केस सिंग असिदा विक्टिम ओइहौरबी पेशेंट सिंगदा लीगल की ओइबा मतेंग पीबा ngamnaba अमसुंग मथौ ताबा इन्वेस्टिगेशन की थबक थौरमदसु हेना खुमांग चाउसिनबा थबक पाइखतपा ngamnaba women police cell यामनमक मथौ ताई रिम्स की पुलिस पैकेट मथौ तार तौरिबा पुलिस पर्सनल असी सुमनतगी मसिंग तरा खक्तनी हाइरिबा पर्सनल मसिंग असी लम एकर चहुमगी पाक चावबदा फमुंग लिशिंग अमगा चनी लैरिबा रिम्स हॉस्पिटल की ओइनदी खरा चानाबा वाटप्रा हाइना खले लोइनना कैजुअलिटी दा तोंगान तोंगानबा केस न मरम ओइरगा अना लायंगी खुदोंग चाबा लौनबसु लाक्तबा नते मसी पुमनमक मपुंग फाना येंगशिनबा ngamnaba पुलिस पैकेट असिदा अहेनबा पर्सनल सिंग हापचिंदुना मपांगल कलहनबा चंगे लोइनना रिम्स कॉम्प्लेक्स मनुंग असिदा चांग नाइना पेट्रोलिंग चटपगी तंगाई फदबसु चाउना लई हाइनसु प्रोफेसर एल रंजितना मखाताना फोंदोखे पुलिस लेबा हाइसी यामना दरकार लई हॉस्पिटल अमदा and they will protect all the staff members of the institute including doctors nurses and other staff members ade khoi mortuary laiba maramna postmortem conduct taunabagi damakta police haibase essential way hariba aduna apaina hajarese police masing hingatpa yabra yembiu aduga women gi cell ama sembiu area si am chawani na marak marak patrolling chanana badugi provision am thambiyo थौरमदुदा सरुक याखिबा इम्फाल वेस्ट डिस्ट्रिक्ट पुलिस की एसपी KSA शिवकांतना हाई रिम्स दा मथौ तौरिबा पुलिस पर्सनल सिंगी थौदांग असी अराइबा नते रिम्स की ओइना मसागे सिक्योरिटी लेरबसु खाकी सेटपा पुलिस पर्सनल सिंग उबदा मियामना कौतक चाबा हाइबदु ओइ रिम्स दा पामदबा थौदो वाथोक अमा थोरकपा मतमदा डॉक्टर नर्स स्टाफ पेशेंट अमदी रिम्स की लंथुम ngak senbada पुलिस पर्सनल सिंगी थौदांग असी यामना चावी डॉक्टर अमसुंग नर्स सिंगना अहिंग नुंथेल नाइदना पांगथोकलिबा मथौ असिसु पुलिस सिंगदगी करिसु ताबा नते मरमदुना मखोइबु मपुंग फाना ngak senba अमसुंग पामदबा थौदोकसिंग मतम चाना लाक्सिनबा हाइबसि पुलिस सिंगी अचौबा थौदांगनी रिम्स की मनुंगदा एंटी सोशल एलिमेंट सिंग लेब्रा कॉम्प्लेक्स की मनुंगे सेमगत सागतलिबा सिंग दा करी करंबा अयत अपन पीबा लेबगे अमदी मफम असिदा डॉक्टर तमलिबा महिरोय नर्स अमसुंग अतै स्टाफ सिंग दा अकी तुजुंग पोक्तनबा अहेनबा पुलिस पर्सनल हापचिंदुना पुंग कुनमरी मथौ तौहन्नबा होनरगनी लोइनना SDPO अमना लुचिंगबा पुलिस टीम अमनसु चांग नाइना रिम्स मनुंगदा पेट्रोलिंग चटहन्नबा थबक पाइखतलगनी हाइना SP KSA शिवकांतना मखाताना फोंदोखी रसोइनाम थोई हाइदना कोई प्रजाने एकता डॉक्टर गा फाइनबा अदगी थोंनाव थुगाइबा नुंगन सिंबा सिउ मसिंसी याम तोय थोक्तु सुमरम रक्ते तो थोकुम तबसिदा डॉक्टर अदगी नर्सेस लेबा स्टाफ सिंग यामना दिननबा म पोई कोई मैम मिसु सेवा तौरगा कथोगा अयुक दिन नहीं खाइदना कोई ड्यूटी तौरिबा मैम के लाइफ कनिंग बिन तौरिबा सिंगसिदा सुबा कोई विजिटर की साइड देगी की पेशेंट पार्टी साइड देगी क्राइम के फोकस सी यामना नोवाइते दुगा कोई न मतम साना कंट्रोल तौनबा होनबदा मसिगी रिम्स पैकेट सिन अधिक मतिक चावत कोई प्रोग्राम में लोगनी जगे
Manipur Muslim Welfare Organization MMWO na chathaba drive ta matam hendoklaba inner line permit ILP pairamba mitop tara manga thengnabadagi Hangang Police Station da sinakre hairi MMWO gi maikai dagi khanghalakpagi matung inna ngasi ayuk organization asigi thomi singna Manjipur ki Friends Colony da drive chathake maduda ILP ki valid loiraba card pairamba mitop tara manga thengnake miyoi singadu logi thabak lokhatnaba Hangang Police Station da sinakre Drive adugi matangda MMWO gi President Korimayum Bobby na hai Drive asi tongan ba club organization singa loinana makhata na chathakigane Drive asi chatharakpa matamda ka saliba yumbu singna mating pangbiu haina mahakna makhata ki ngasi asi illegal migrant amadi ILP card valid loiba sing thilokui khungjang ama oina tongan mafam thingda MMWO na makhata chathabu oina Manjipur ki Friends Colony da valid loiba sing thilokpagi saru amada mioi kaya amaro ILP card ki valid sing loiraga leiba thengnei haiba makoi sing ase hoje Hangang PS sinaragani Handak pangthokadoriba Sangai Festival ga mari leinana Imphal West District Police Commando gi team amana Ningombam awang laikai gi area da search operation chathakre search operation adugi matangda police ki paw mana hai ngasi ayuk pung 6 makhai adwaida Ningombam awang laikai da leiba tongan bayum singda changduna amamamta oina verification chathaki punna yumthong humputara manga da chathakiba operation aduda bail out leiba miyoi ani yauna miyoi chamagatara manga rom verify tawki haiba operation aduda thoidokpa mifami pundi yaukhide haina paw asina makha tarakli Hill Areas Committee SAC Khanghalamdana Thokpa Chingi area ga mari lainaba notification amata chatnaba yaroi haina Cookie Students Organization KSO General Headquarters na phongdorakli KSO General Headquarters na phongdorakli ba wafam ase Chandel Kangpokpi amasung Churachandpur District ki matai da leiba mafam sing amadi Kangpokpi ki Reserve Forest manga Imphal East District ta yahonnaba Manipur lenga ki mari lainaba department na honariba haiba report amada yumfam oiduna phongdorakpani hairi KSO na phongdorakpagi matung inna Indian Constitution ge Article 371C gi makhada Hill Areas Committee SAC amasung District Council sing asi state asigi Hill Area Administration gi tokhaiba scheme amani maramaduna SAC gi watadana thokpa notification amata chatnaroi amasung fibam amata da yabangamloi SAC khanghalamdana Deputy Commissioner level natraga Sub Deputy Officer gi level da thokpa notification amata chatnabayaroi hairi Kolkata da laiba Manipuri mabung maupa oiba singna mache machal singbu ningol chakobagi thoram ama ngarang Kolkata gi New Airport Quarters da laiba Airport Authority of India gi Community Hall da pangthokre Manipur in Kolkata na sinduna jahi amagi manungda amuktang pangthokpa thoram aduda Kolkata gi tongan ba mafam sing da laiba mache machal sing da punna chaklen chaminaduna angamba khudol pot tamkhe loinana mabung mapagi mari hena chachin handuna makhata na nungsi chanana leiminabagi phirepsu lominakhe tharonggi mapung manung channa angang singi layekpa changdamnaba amadi isai nongmagi tharom yauna ningol thabalsu pangthokhe Manipur Legal Services Authority gi meeting makhada District Legal Services Authority Chandel na senduna ngarang Tengnopal District ki manung channa laiba Terafai Khulda Mega Legal Awareness Camp ama pangthokre Nalsa's Empowerment of Citizens through Legal Awareness and Outreach Campaign gi sarukama oina pangthokiba thoramaduda DLSA Chandel gi Secretary Kimnainga Kipken amasung Center for Women and Girl gi Secretary Hechin Haukipsu sarugyakhe Tharamadu da sarugyakiba resource person oina DLSA gi Jackie Lesina Legal Services System ga mari leinaba wafam sing miyam da thamke loinana district asigi tongan ba khul da lakhiba beneficiary chaniga kuntrama thoida CMHT PMJAY amadi e-shram card na chingba kaya fanghannabagi khudongchabasu PK Manipuri Youth Front of Assam MYFA gi Marisuba Annual General Body Mifam ngarang pangthokre Mifam aduda MYFA gi Secretary General Soram Thoibana kumja lishing aniga sumna kundagi kumja lishing aniga sumna kunithoi fawbada pangthokhiba thabak thoram kayagi marik chumba wafam thamke
Madugi matung MYFA General Headquarter gi kumza lising aniga sumna kunithoi dagi lising aniga sumna kun mari faubagi thaupugadaba miyoi kun mathoina saba Central Executive Committee gi member singsu khanke committee aduda Thangjam Brojen na President T Rehodin na Vice President T Salaudin na Secretary General gi fam pairagani Mifam aduna Manipuri lonbo Assam lenga ki Associate Official Language oihannabagi pandamda khongjang changsinba tha asigi tang kunithoi amasung kunhumdoida imalon gi damak hunger strike tauba loinana tongan ba CSO singa punna khongjang changsin minaba hainasu warep lauke Team Lausingi Pukai amasung Lining Thau Sanamahi Thaugalup Thinungai gi Senthang Makhada Inat Lining Punsin Balup Kanglaipak na Sinduna Ngarang Taret Suba Yakaipung Lising aniga sumna kunithoi gi thoram ama Vishnupur District ki Thinungai Maning Laikai da Laiba Public Community Hall da pangthokre Mitai Maitai Lining hena awangba thakta pukhatnaba amadi amata oina punsin nabagi pandam da pangthokpa thoram maduda Sanamahi Lining Thaugalup ki President Salam Sangai Lining Thau Sanamahi Temple Board ki Vice President Vidyapati Senjam ILPUL gi President K Lakeshwar Amai Piba KH Punsiba Maitai Sanamahi Lining Thau Ngapigani Sanamahi Lining Thaugalup ki Secretary H Pakhang Bana Athoiba Mithung Len Singwaina Sarukyakhe Tharamadugi Wangang Loi Singna Mitai amasung Maitai gi khenaba Inat ki oiba Lining gi maram Puyagi matang amadi Chana Kanglon kaya gi maramda wafam kaya fongdoglamkhe Thawal District ki Yaripok ke crew da Laiba Manipuri feature film gi director producer amadi writer Prem Kumar Paunam PK Paunam na ke crew khungang da Laibi ahal oirabi ima singda blanket amamam piduna ningtham khudol tamkhre Ningtham khudol tambagi tharamaduga mari leinana Prem Kumar Paunam na hai Ningtham ta changlakpaga iroinana ayingbadagi kharadang oirabasu ngakthoknaba haiduna laikhidrabi mahaki apokpiga tinaramba ahal oirabi ke crew khulge ima singda angamba kharadang ningtham khudol tambani haina mahakna makata khe Ningtham khudol tambagi tharam adu ima singi yumda chat changduna pangthokhe Vishnupur District ki Manung Chanba Moirang AC ki Fubala Khungangi oina haukiba kumza lising aniga sumna kun mathoi amadi lising aniga sumna kun nithoi gi oina bosem amasung kosem na loba class 10 amasung 12 ki exam da mai paklaba mahiroi amasung tongan ba masana da mai paklaglaba sanaroi sing taram na opagi tharam ama pangthokre tharam aduda kumza lising aniga sumna kunda kosem na loba class 12 ki exam da Ani suba position tarakrabi Maisnam Tanusri Kumza lising ani sumna kunda bosem na loba class 10 exam da 7 position tarakraba Iswar Chan Chabungbam Hakpigani Iswar Chandra Chabungbam yauna kumza lising ani sumna kun mathoi amadi lising ani sumna kun nithoi da bosem amasung kosem na loba exam mai paklaglaba mahiroi sing amasung handak pangthokiba ani suba Manipur Olympic Games amadi tongan ba masanaga Sanaroi Singh Punna Miyoi Kuntrada Lengyan Fi Memento Amadi Certificate Piduna Pugning Thogatke Aroibada Maroiba Pau Muhanna Pijari Rimsa duty tauriba police personnel gi masing hengat hanbaga loinana women police ke cell amasu hangdokpa mathau tare haina Rims ki director professor L Ranjit na phongdorakle MMWO na chathaba drive ta matam hendoglaba inner line permit pairamba mitop tara manga thengnabadagi Haingang police station da sinakre Matang sida nungtel ge Mami TV News update loijare ahen ba pau gi damak numidang wairam pung manga ge prime time English news meeting tabiu
Welcome you all to UNACO School CHANU Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come admission open for 2023 and 24 session. Dr. Helena Optometric College North AOC Imphal के academic session 2022-23 के admission होजरे program offer Bachelor of Optometry specialties दा matik charva infrastructure galoinana secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience leraba oza singna takpi gandhigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Daily training की खुदों चाब सुलेगनी लोइनना course असी हेक लोइबका India अमदी अवॉर्ड चा चामा job placement लेगनी अकुपा मरोल की दमक 977406